October tarik taret 1649 Spain ningthau Philip nupi amag luhongki nupi sigi maming Mariana Ana kawe Philip amadi Mariani gi marisida hosing matong gi mina hekta bada hera napcha da bahai da basi makhoi ani gi chahi yam sathina khena basni madudi matamsda ningthau Philip chahi nifu mari sure aduga Mariadi suplai chahi 10 gi nupim chani sidagi sohena imai pi mahai dor bisna lohongdringai makhoi ni gi mari sei uncle and niece ni haidi King Philip sei Maria gi hek makhurani hosing matamsdabu masita bada maring marang jargasu chahi chahum chamli gi mamang dadi sigumba sei angakpa madi oikide adubu bigyan gi mangal ningthina leitringai chatharamba naknaba I mari mathang zarong morong nabustagi yumban mi nabustagi akibagi masak oiba kari khudongtiba taki amani khudongtiba sei masi kari marum gi taribno haimna singba sei videos dagi mamutan khangminasi videos dagi horakpada panjakhiba napchadaba yumban mari chathakiba ningthau sagai sei Habsburg haina khangnai makhoi gi wakal sei sine moi gi hainau sei hainau pambi makhongdagi hendok haningde ningthau sagai gi I se atopa sagai da sandok haningde atopa I ga tinsinaba pamde loinana makhoi gi lanthum atopa da khusinaba sungpam pamde haifane wakalon sigi lichingda makhoi I mari masel hanjan longna leinaduna jada nauda mathang sandokpa horakhi adubu laibuk thibade naknaba I mari yumban minaduna pokpa angang singi marakta yam toina soinaiba phibam jadaba miyoi midok jada pokpasi yausilakhi Habsburg kangbudugi oinadi historian singna makhoi di masasi hingchaba manba ngak toina pui dana phau irom khibulai Marathana Manipur Praja sing yam pamna sina klaiba tasengna kani khangnarapodagi maranai popular oijarapodgumba yai lifestyle company puthoksaba dietary supplement manga khangminause number 1 ionic minerals na ekhigi haksang da yam kuptana cellular level mathau tawduna sonthanamba cells sing nongna sakti pisanduna mathau mangam sangat halle mineral mana ionic oirakliba sei positive natraga negative charge proklaba kandani makhoisti masana pamjana isinga taisana jabana irailai haksang sinthungna magi kanabasi yosilhan mangami yai lifestyle ge ionic minerals na bana singlina ori sontha fagat saru mani tongsagi mapangal kan khadali BB control tawba mangba yekhatpa nungsang phali cholesterol changwangba nemthan bra chawna tengba number 2 woman care masi sinabana nupi singi inungsi sengdaba thagi khongchat changnai daba phingau chatpa madi umdagi thorakan ba naw singdagi kanba madi phagathan bra chawna kan halle ahum subda leijare perfect plus masi sinabana immune system kan khadali arum lai ho kangkho khuba liver madi kini sokpadagi ngakthokpa madi phagathan bangami number 4 Active Brand masi sinabana depression labor stress labor memory sonba karigumba mada pungning jangsin banga maktabadagi phagadalak bangami chawna kan halle aroi bada lejare perfect glow masi sinabana kuchu kumen sengdaba kuchu pandaba jahiga chana dum chau khusilakpa uring mahing harib sing sting ang thokpa kan bada chawna kan halle pambi bising screen da tholiba number hektada hojima call toksin biya Philips ki mama pa amadi Maria gi mama pa so masasi bora poki adubu ayambana amada punsikidi na hawina pangsida siki Philip Maria so macha manga pokpada ani khak hinghori bani sigi manungda amadi mapagi ngamthangda ningthau oirakhi onthokpa ningthau haibdani maming Charles kawe ningthau budi ningthau nebu Charles ni masaksi samarak mi marak oina okhak thi bai doi yi kijadra tawhaidaba thabak toradi ohaidaba ubuta bani amutang khanthabiya Charles ki mama Mariana makhura da mayum panduna Charles pokpune adoi taragadi magi macha Charles makhuragi macha su thoklibani aduga makhuragi macha de magi di machil manaw thoklibani kajinne maramsnadi Charles Mariagi macha nu pasune kajin suni Philips kina macha sune great nephew sune phanadum nongaire Mahabharata gator kachna kam gatang tada hangbo hangamadum ningsinglai Charles ki masi Margareti myoi mi to suda mongti tawde adumakpo Makso angang milon bangam dava puknung da angang sibagi kesti tatana thoki madi jahi kunmathoi da surakpada naraga sikhi Charles poglakpadagi hauna aphanungai de oiraktre sangtrong sangba chairung palapuna jahi mari dagi khak marol tholakibani madi jahi nipan dagi makhong phak tan onthokpa mongam da chatpai rakhi oversize chairung sinamana moiduna Charles chawra phau lon singna wangang madi ngamkide makhoi gi asangba chairung sibu history da Habsburg Jew hainga sisu khangnari Charles angang oiringai angang amada hek naba yaba hek oithokpa leina khudimang naki
masa satina phatkide ningthau erafau phibam kaina makhong phak chatpa matin joro joro pangtara taba sarai panghau ta hobus tawi chahi kunthra mangai yodringai sitna na makok tang khi amadi macha yaukide masagi chahi kunthra ma panchangakpada sikhi magi asi wakjang du I marik ama phau yaudaba ka manaramkhi magi heart tu sungjinduna mamingdagi maza piktru ma khak yarongki thabomi chathalamle tibong thrin pumlamle ani pangadaba testicle so musinmo ba makhak palamkhi amadi makokti isingi chang yamna yarongki dana magi autopsy report iramki ningthau imungda naknab I mari charong morona basi basi prithvi lebak kya daso baktak thoki ekoi Asia da Japan Korea China Thailand maruina thoki mayamna su hena khangnaraba aiga suming manaba British scientist Charles Darwin haribani paseso mana evolution gi manamda thikatringai mapage pokminaba makhurana pokpa masil manao magi first cousin emagal hongki makhoina macha tara pokpuda macha hum piklingi de sikhi hinghori singsigi manungda makhoi ahum amasu macha mata yaukide aikhoi auzik Ukraine don gi macha ichini naw thokpa singdu lo hongbada risk cam lai haibsigi pakhumana khangminasi expert ayamana asumna phongdoi maduri ekhoi first cousin ga ekhoi ga se 12.5% ka ki chang da ekhoi ga jin share towe maramsna siguma yumban se baba pupu matam dagi chathrak ki banataba han moini chathabo iragadi polak panga soingam ba yabagi riksi leiraga su yam nemgani 2 to 3% ka oigani khanari adubo half sibling haidi ima ipani gi manungda amakak punba silena using natraga full sibling hek pukminaba silena using yumban na pukpangang singdadi phatanungda thopui riksi adum wangani the next person na phungtoi maram de khoi gi half siblings singa share tori bujin sei 25% ne ado we hek pukmina bisilena singa share tori bisna 50% ne masai philip kamaria ga uncle niski matang dro su jin sei 25% share towe ado makhoi gi de mapa ma wak tak ginum sa thara boibana riksi henjina su wang kibane yam nakna ba I mari 50% jin share towa pukmina ba masin manao yumban mina bagi wari su leita banate amakha satkat jage Germany da thokibane Patrick Stubing amadi Susan hek pokminaba masil mopani amadi makhoini imban mari thamduna angang mari pokhi angang ama tatna sarai hawi ngangna saknaba yade makok yam phatte angang ama so takpi tambibada loksin ba sumam ngamde gyan tab sumam ngamde angang amana heart bera kabana nawa oilingai transplant tawba takhi angang ama khakti soingam kide normal loiki ekoi objek naknaba I mari longna lena duna popangang sing soingam gali basi kali maram guna haibadu khangminase adom na so khangle madudi adom se adongi imai pani na sembane adom da makhoi gi ayam bajingi copy ani yauri bane amani imadagi amani ipadagi haidiba copy anis dagi ama faulty haidi asoi be yaw bajin noira magadi kamdone mahusanadi masi arubawa oigande maramdi ama yadragasu ayaba madi yauri adubo mamam panisna naknaba I mari oramdagi jin copy ani maksi asoi ba yawbu jin ngak toiram lagade sibai khoina faulty recessive gene saina khangnai sigumba phibam sta pokpangang singti leina laithung leibagi oithokpa lai haibani matam pumda leina laithung pakani leina loina dunata pokani haibadi natte maramsna ne German majin manao matai manao na pokpangang da kashu tawdaba masu yawkribadu adu risk ne hena wangbanani macha ayamadi farak takibadu loislapus da haizaning mofam de risk pickera sawgera yumban bagi matang da I mari naksna bhaibasi apabanate